Hi. Ma'am, aku yang CJ. Tumbi bang di jeli sama tahu tu ni. Aduh, gua minta CJ lu sangam tu minta participant tahu tu ni bang. Yang boleh mah tahu tu ni, ayo boleh tahu tu ni. Jadi tu ni sih. Ini saya jangan nguluan. Ayo jangan. Itu kota jadi ni ada. Jangan apa yang tadi.ไม่ไปจองเขาเดียว Saya ikut ani betul yang buat macam tu. ไม่ไปจองจากเฮาเลยกัน Jar jadi di. Masih apa kan? Ayah tu mula salam sama. Hari kesusah dia. ยังจะเขาอ่ะยังเฮาคิดอ่ะโอ้ยประเด็นหน่วยนะ Anh một băng trong phố đồ chuyện. เอ้ยเก่าดีกัน Anh cháu giảm tập bệnh. โอ้ยมันหน่วยนี่มา Hàng đuông nó không thể làm. sao thì cả năm tạo không ơi mì thì một bằng này ăn cà phê dễ quên ăn đuổi không dễ Một bằng video có gì nữa. Mình không bằng sao cho mà họ cũng ăn ra. Có đi xuống ngầm đông mà ăn ra. Ngầm tiếng. Alim mình chỉ một phần nữa.เลยไปนั่งกำเต้าเดียวอ่ะโมดิไอ้งานไอ้นี่นะโมนิซาบะเห็นไหมงำเลยสิริยาดเลยมาอะไรกันจะได้แต่ Nó là sao? tăng tăng kìa và đôi ngầm tới không tới Nó là sao? Cái chả như mà thử. Tôi xin nghe Đấy rồi đấy. Kiểu cha ngài đi thật chân đấy. mà bây giờ nó không phải thế ăn này ăn to có 5 miếng mỗi giờ 5 miếng đủ đây nha
ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯒ ꯅꯝꯃꯤꯁꯦ ꯃꯤ ꯈꯔꯗꯤ ꯌꯦꯡꯅꯤꯡꯗꯕ ꯂꯩꯔꯝꯕꯗꯣ ꯂꯣꯏꯅ ꯌꯦꯡꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯀꯣ ꯀꯃꯦꯟꯁꯤꯗ ꯁꯤꯗꯔꯛꯇꯧ ꯃꯌꯥꯝꯁꯦ ꯎꯔꯦ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯣ ꯅꯠꯇꯦ ꯃꯣꯏꯅ ꯁꯤꯗꯔꯛꯇꯧ ꯋꯥꯍꯩꯗꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯂꯩꯔꯦ ꯅꯣꯏꯅ ꯋꯥꯔꯤ ꯃꯇꯥꯡ ꯄꯥꯟꯁꯤꯜꯂꯒ ꯐꯦꯁꯕꯨꯛꯇ ꯋꯥꯏ ꯆꯥꯏ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯐꯖꯕ ꯍꯥꯏꯔꯛꯑꯗꯧꯅꯤ ꯅꯪꯅ ꯌꯨꯝ ꯄꯥꯡꯒꯦ ꯄꯥꯜꯂꯣꯏꯗꯤ ꯏꯁꯥ ꯏꯁꯥꯅꯀꯣ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯨ ꯈꯣꯠꯂꯨꯕ ꯅꯠꯇꯦ ꯏꯁꯥꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯒ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯅꯤꯖꯔꯒ ꯀꯩꯅꯣ ꯍꯥꯏꯕꯗꯨꯅ ꯑꯣꯏꯕ ꯋꯥꯠꯂꯦ ꯍꯥꯏꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯒꯦ ꯁꯤꯗꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯆꯨꯝꯗ꯭ꯔꯥ ꯍꯣꯏ ꯊꯕꯛ ꯁꯨꯔꯤ ꯑꯗꯩꯁꯨ ꯊꯕꯛ ꯁꯨꯔꯒ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯕ ꯉꯥꯛꯇ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯇꯧꯔꯒꯁꯨ ꯏꯁꯥꯗꯤ ꯂꯥꯏꯔ ꯂꯥꯏꯔ ꯇꯥꯟꯖꯩ ꯍꯥꯏꯕꯒꯤ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯥꯡꯕꯁꯤꯗ ꯅꯣꯡꯃꯩ ꯆꯥꯕꯤ ꯆꯨꯉꯥ ꯐꯪꯕꯅꯤ ꯍꯥꯏꯗꯤ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯁꯥꯏꯠ ꯏꯟꯀꯝ ꯍꯥꯏꯕ ꯑꯃꯁꯨ ꯊꯝꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯏꯠ ꯏꯟꯀꯝ ꯍꯥꯏꯕ ꯁꯤ ꯍꯣꯏ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯃ ꯁꯤꯗꯣꯛ ꯁꯤꯖꯤꯟ ꯇꯧꯕꯒꯤꯗꯤ ꯌꯥꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯥꯏꯠ ꯏꯟꯀꯝꯁꯦ ꯁꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯁꯤ ꯅꯠꯇꯅ ꯑꯩꯗꯤ ꯍꯩꯖꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯍꯧꯒꯠꯂꯦ ꯇꯨꯝꯕꯤꯗꯤ ꯁꯤꯅ ꯌꯦꯡꯉꯣ ꯑꯩ ꯋꯥ ꯉꯥꯡꯕ ꯄꯥꯝꯗꯦ ꯆꯥꯕ ꯄꯥꯝꯃꯦ ꯄꯥꯝꯃයි ꯃꯖꯝ ꯆꯥꯕ ꯌꯥꯝ ꯄꯥꯝꯖꯕ ꯀꯪꯕꯗꯤ ꯁꯨꯡꯀꯪꯗꯤ ꯀꯪꯗꯦ ꯑꯗ ꯌꯥꯝ ꯆꯥꯗꯧꯕ ꯃꯥꯟꯗ꯭ꯔꯥ ꯑꯩ ꯀꯩꯁꯨ ꯆꯥꯗꯦꯀꯣ ꯃꯥꯅꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯠꯅ ꯀꯔꯥꯝꯕꯅꯤ ꯑꯣꯏꯔꯤꯁꯦ ꯉꯝꯗꯤ ꯉꯝꯃꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯥꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯎꯔꯀꯥꯟꯗ ꯍꯣꯏꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯆꯥꯛꯀꯪꯕ ꯌꯥꯛꯀꯪꯕ ꯍꯥꯏꯕꯁꯨ ꯌꯥꯕ ꯌꯥꯏ ꯅꯪꯅ ꯇꯧꯔꯤꯁꯦ ꯏꯌꯥꯡ ꯀꯪꯕ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯎꯕ꯭ꯔꯥ ꯃꯃꯥ ꯊꯣꯡꯕ ꯀꯅꯥ ꯍꯦꯟꯒꯦ ꯍꯥꯎꯕ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯍꯦꯜꯂꯦꯍꯦ ꯑꯩꯈꯣꯏ ꯃꯥꯅꯒ ꯉꯥꯅꯨꯒ ꯊꯣꯡꯕꯗꯤ ꯈꯨꯍꯥꯎꯁꯤꯒ ꯉꯥꯅꯨ ꯊꯣꯡꯕ ꯂꯩꯌꯦ ꯑꯩꯅ ꯃꯥꯅ ꯊꯣꯡꯕꯗ ꯍꯥꯎꯕ ꯑꯃ ꯂꯩꯌꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯃꯨꯛ ꯉꯥꯎꯗ ꯊꯣꯡꯕ ꯑꯁ ꯑꯗꯨꯗꯤ ꯍꯥꯎꯋꯦ ꯍꯣꯏ ꯑꯩ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝ ꯆꯥꯛ ꯌꯥꯝꯅ ꯈꯔ ꯏꯀꯥꯏꯕꯩ ꯆꯥꯛ ꯌꯥꯝ ꯆꯥꯗꯕꯅꯤ ꯑꯗꯨ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯉꯥꯎꯗ ꯊꯣꯡꯉꯦ ꯏꯀꯥꯏꯁꯟꯅꯩꯕ ꯅꯪꯅ ꯆꯥꯛꯑꯝꯗꯧꯗꯩ ꯎꯔꯦ ꯑꯩ ꯈꯜꯂꯤꯁꯦ ꯅꯨꯡꯗꯥꯡꯕꯨ ꯂꯤꯛꯏꯗꯅ
ꯑꯗꯨꯗꯤ ꯅꯣꯏ ꯉꯥ ꯀꯧꯇꯥ ꯊꯣꯡꯕ ꯂꯩꯇꯕ ꯈꯜꯂꯤ ꯑꯗꯨꯗ ꯉꯥ ꯀꯧꯇꯥ ꯊꯣꯡꯕꯗꯤ ꯂꯩꯔꯝꯗꯦ ꯌꯦꯟ ꯊꯣꯡꯕꯗꯤ ꯂꯩꯔꯝꯃꯦ ꯑꯁ ꯑꯗꯨ ꯅꯣꯏꯗ ꯑꯃꯨꯛ ꯆꯠꯄꯗ ꯑꯃꯥꯏ ꯍꯥꯎ ꯆꯥꯔꯛꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯌꯦꯟ ꯊꯣꯡ ꯆꯥꯅꯤꯡꯒꯦ ꯑꯃꯨꯛ ꯆꯥꯅꯤꯡꯒꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯑꯗꯨ ꯆꯥꯅꯤꯡꯉꯦ ꯅꯪ ꯆꯥꯅꯤꯡꯉꯤꯁꯦ ꯉꯥ ꯀꯧꯇꯥ ꯉꯥ ꯀꯧꯇꯥꯗ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯑꯗꯨ ꯆꯥꯅꯤꯡꯉꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯊꯪ ꯉꯥ ꯀꯧꯇꯥ ꯊꯣꯡꯉꯝꯃꯣ ꯍꯥꯏꯔꯝꯃꯒꯦ ꯑꯩ ꯉꯁꯥꯏꯗ ꯆꯥꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯂꯥꯝꯃꯦ ꯁꯨꯡꯌꯥꯝ ꯊꯛꯆꯟꯈ꯭ꯔꯕꯅꯤ ꯑꯗꯨ ꯆꯥꯛ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯌꯥꯒꯗꯧꯕ ꯃꯤ ꯅꯠꯇꯦꯗ ꯀꯩꯒꯨꯝꯕ ꯁꯥ ꯉꯝꯃꯝꯕ ꯇꯥꯔꯗꯤ ꯆꯣꯞ ꯆꯥꯅꯔꯒ ꯄꯅꯤꯁꯃꯦꯟ ꯀꯥꯏ ꯍꯥꯏꯅ ꯄꯤꯔꯝꯕꯅꯦꯕ ꯑꯗꯨꯅꯤꯗ ꯑꯗꯣ ꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯁꯨ ꯄꯅꯤꯁꯃꯦꯟꯗꯤ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯇꯞꯅ ꯆꯥꯔꯁꯨ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯤ ꯀꯩ ꯄꯅꯤꯁꯃꯦꯟ ꯅꯪ ꯄꯤꯗꯣꯏꯁꯦ ꯈꯪꯗꯦ ꯄꯅꯤꯁꯃꯦꯟꯗꯣ ꯑꯆꯥꯄꯣꯠ ꯑꯣꯏꯅ ꯄꯤꯖꯧ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ खा साथी बात है ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ये बंदू मार लो खा साथी बात बेकार ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ये था क्या ꯄꯅꯤꯁꯃꯦꯟꯅꯦ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯣ ꯁꯤ ꯂꯣꯏ ꯆꯥ ꯉꯝꯗ꯭ꯔꯗꯤ ꯀꯩꯗꯧ ꯌꯣꯟꯈꯠꯂꯣꯅ ꯍꯥꯏꯌꯣ ꯑꯩꯅ ꯄꯤꯔꯛꯇ ꯄꯅꯤꯁꯃꯦꯟꯁꯤ ꯅꯪꯅ ꯋꯥꯈꯜ ꯂꯥꯝꯕ ꯐꯪꯗꯕ ꯄꯅꯤꯁꯃꯦꯟꯅꯤ ꯀꯩ ꯄꯅꯤꯁꯃꯦꯟ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯍꯥꯏ ꯂꯣꯏꯔ ꯈꯪꯅꯤꯗ ꯅꯪꯒꯤ ꯋꯥꯈꯜꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯂꯥꯝꯕ ꯁꯨꯡꯐꯝ ꯐꯪꯉꯣꯏꯕ ꯑꯩꯅ ꯍꯥꯏꯕꯤꯕ ꯋꯥꯁꯦ ꯌꯥꯝ ꯂꯨꯁꯨ ꯂꯨꯗꯕ ꯂꯥꯏꯁꯨ ꯂꯥꯏꯗꯕ ꯅꯪ ꯏꯂꯥꯏ ꯂꯥꯏ ꯇꯧꯕ ꯉꯝꯕ ꯊꯕꯛꯅꯤ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯈꯜꯂꯝꯕ ꯌꯥꯏ ꯅꯪ ꯍꯧꯖꯤꯛ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯑꯩ ꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯥꯏ ꯅꯠꯇꯦꯕ ꯗꯥꯟꯁ ꯇꯧꯍꯟꯗꯣꯏꯔꯥ ꯑꯩ ꯗꯥꯟꯁ ꯇꯧ ꯍꯩꯇꯦ ꯏꯁꯩ ꯁꯛꯍꯟꯗꯣꯏꯔꯥ ꯑꯝꯇꯪꯗ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯒꯦꯕꯀꯣ ꯑꯗꯨ ꯈꯪꯉꯅꯤ ꯌꯥꯝꯅ ꯃꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯋꯦ ꯑꯩ ꯂꯥꯎꯕꯅꯤ ꯊꯔꯣꯏꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩ ꯄꯤꯗꯣꯏꯅꯣ ꯅꯪꯂꯣ ꯅꯪꯒꯤꯁꯨ ꯂꯩꯗ ꯅꯪꯒꯤꯁꯨ ꯅꯪꯅ ꯁꯨꯛꯈꯟ ꯈꯟꯗꯕ ꯅꯪꯅ ꯂꯥꯏ ꯂꯥꯏꯅ ꯇꯧ ꯉꯝꯒꯗꯕ ꯃꯤ ꯃꯇꯧ ꯇꯝꯃꯩꯒ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯅꯣꯕ ꯍꯥꯏꯔꯣ ꯑꯩꯅ ꯉꯁꯤ ꯉꯝꯗ꯭ꯔꯁꯨ ꯃꯇꯝ ꯑꯃꯗꯤ ꯑꯩꯅ ꯉꯝꯃꯛꯄ ꯌꯥꯏꯅ ꯍꯥꯏꯔꯛꯑꯣ ꯍꯦꯛꯇ ꯍꯥꯏꯗꯣꯛ ꯌꯥꯕ꯭ꯔꯣ ꯑꯍꯧꯕꯗꯨ ꯍꯥꯏꯗꯣꯛꯄ ꯌꯥꯏꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯗꯣꯏꯅꯤ ꯀꯩꯅꯣ ꯅꯪꯅ ꯆꯠꯂꯣꯍꯦ ꯌꯥꯝ ꯂꯨꯗꯧ ꯃꯥꯜꯂꯦ ꯃꯑꯣꯡꯗ ꯅꯪꯅꯒꯅꯦꯀꯣ ꯑꯍꯥꯟꯕ ꯇꯥꯕꯗ ꯆꯠꯂꯣꯍꯦ ꯍꯥꯏꯔꯒ ꯅꯣꯛꯄꯗꯣ ꯑꯗꯨꯒꯨꯝꯕ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯁꯦ ꯋꯥꯊꯤꯗꯣ ꯑꯃꯨꯛ ꯀꯥꯏꯅ ꯑꯃ ꯍꯥꯏꯔꯛꯄ ꯑꯩ ꯆꯤꯡꯅꯩꯗ ꯀꯩꯅꯣ ꯍꯥꯏꯁꯦ
Nang Ama lei. chingabda haro. Ai haidooga amuk nang laalamadi kama tawdaba. Yeah. Ada some brain cheba. Mai surprise ko mo pengadong mama. Natte. Tujuba. Natte. Tujuba. Ama. Sabi yo ama de. Momo ko ba sabi yo. Kumba. Natte oilala na ha. Oba. Phải không phải đâu. Ai tôi sao vậy cái tan trên này. Quan trọng là gì vậy? Đang tập luyện suốt ngày. Chị xin là sao? Tôi đi mấy. Sao ta có sự lỗi sai lầm nè. Punishment đâu luôn ta na. Sao nó sẽ punishment gì sao ta na. Cọp thua ra.